Hauzik Satari Sangai Festival da Nasi, Sahi Anigi Makadali Angang Singi, Masamu Fabasangan Pantokre, Festival Asida, Hang Liba, Nestan Rural Helmi Sangi, Stolas Anganabasi, Satagibani, Angang Sing Masamu Fava, Immunization Tina, Satabamasung, Mama Ibising Masamu Pabamasung, Laina Tina, Siendanabagi, Pibam Kanglabamatunda, Siendabagi, Pibam Kanglabamatunda, Sangdanaba Asiki Fall, Masinamidang, Lautokre, Angang Masa Paba, Sangdanabasi Karigam Pangtok. Matangda Family Welfare Deputy Director Dr. L. Manzorna Wafam Kaya Tamlaki. Family Welfare outside moral Manipur Sarkar Tourism Department is in Satariba Manipur Sangai Festival, Ayenglo Silagani, Ayenglo Silmanumita, Manipur Minister Sri Okram Ibobi, Yagadori, Masi Mapanisama Numita Festival, Sigamarilan Pangtopa, Photo Competition, Essay Competition, Best Baby Masung, Best Mother Competition, Makomatang Tarabasinda, Manama Thompson Yantoki. Festival is Yaribas Tol Kardi, Sarkari Haiba Tabak Tidana, Masana Masabu Tabak Pizaduna, Himnana Bohonari, Makoi Singatuki Manunda, Educated Farmers Association Su Amani. Association Asina, Tongan Ba, Hailay, Amasumana Masing Kaya Taduna, Masana Masabu Tabak Pijari, Makoi Singatuki Manunda, MSc, BSc, Agriculture, Horticulture, Loiraba, Kayasu, Yauri. Amarom the Larikla Su Hyderabad Tabak Fangriba Kayana Su Fish Wall Kauba Stole Amahangduna Stole Asida Aquarium Kaya Miam the Fangana Bohonari Lupa Kundagi Hauragalis Lupalising Manga Fauba Piba Na Kaya Yonbadanatana Aquarium Siamduna Yolaga Sarkage Tabak Haibatidana Irailina Damak Hingli Serak Asida Manipur Pangliba Kaunana Saba Polam Kaya Yondan Tabo Pangdriba Nupi Kaya Tabo Piba Danatana Tama the Lupalising Mangadagi Tara Faubatana Hingli Masina Sarkage Tabak Haibamata Nasumulatana Sinpamasida Mai Onsindon Hingli Nasi Mapani Saman with Asida Miulising Kayana Festival of Siyang Malaki Luna Miyangi Ponging Sing Kibadi Manipugi Safava Pradikumaramadi Olympian Bronze Medalist MC Medikom Yauna Sangnaribi Actress Bala Yauba Risikapki Fesenso Adana Oiki Laulo Tokraba Matunda Tana Baning Tamarumarang Singasi Agriculture Minister Yamdinas Abdul Nasirna Ifalo West Kimanustana Laiba Nairangam Gilomi Singda Yantokre Marumarang Yantopaki Toram Aduda Infalo West Ki Adaksa CS Bizenti Devi Social Worker Dr. S. Ranjan Agriculture Department Deputy Director PS Rajendra Su Saruyaki Rastriya Krisi Bikas Yoznagi Makada Marumarang Pibagi Toram Aduda PS Rajendrana Hauzik Piriba Marumarang Asi Karadi Tengle Adubu Hadak Manipurgi Lau Singkara Tengbana Karisu Akaiba Leiroi Lomishan Manama Sindagi Siambahar Wina Sizanabi Haiki Adaksa Bizentina Zagasi Lomishan Ayama Oibamasung Tawaisu Yaubana Agriculture Minister na Ahian Mamiyang Sabi Haiki Lomishan Nasu Piriba Marumarang Singasi Pazana Taduna Potok and Potok Piu Haiki Minister na Sirina Lak Liba Disema Kitang Taramanga Fawagi Manunda Lomi Sina Darkar Oiba Marumarang Sing Lonanaba Department Pau Kangan Biu Yariba Maki Marumarang Singasi Labukta Tana Honasi Lomi Sing na Potok Marang Kaida Potok Duna Agriculture Lamda Mipal Tana Honasi Amadi Sara Kodanaba Miamna Wakalsa Leba Matautai Fongdoki Maduki Lak income Duna ay sana thamjarga suai na suri batabak tudi ay Manipuri pumbagi ni se khallaga ay koi kanagumani sports da kanagumana fishery da kanagumani agriculture da isa na wa culture si leiraba matam da soi dona Manipur si chaukat kani haibagi thadaba duni Punjab nadi Bharat punamaki tinjaki mateng pangbu ngamaga Manipuri koina Manipur ki damak korna wa karigi putoko ngamoi dori bano haibo wakal loduda koi punam thabak doni nasi haibagi HIV/AIDS awareness for police personnel Haibiramda Nomagi Oiba unit level training program Mangasi first MRG Banket Ola Pangtokre Anba Manipur Rifles ki unit hospital gi MO inserts Dr. K. Golmayamasung L. Dhanana resource person with Wanganki Lunana first MRG Zawan Singh officer Singh family line the labor Nupi Nupakayasu Saruyaki
First Emma gi AC Mutum Kumar Jina pangtoliba program asi DGP ki miyang makada battalion asida ladiba jawan singamadi atai miu sing matau karamna HIV AIDS tagi ngakto kani haiba khangminabani phongdoki CBS oikiba Deputy Commandant L B Babuna pangtoliba tharam asina kanaba kaya pibangam lagani HIV AIDS haiba laina asi society asida singnaba amani masigi maramda bunna khangmina duna laina asi sangdana bhona mathau tai maruoina imonunda laiminari bami singna HIV AIDS tagi ngakthokna ba gyan taminaba darkar oi police department mapalam dagi posilakpa drug amasung aini yadaba polam sing faba madi thingbagi mathau tai haiba wafam sing phongdoki AIDS haiba sigi problem se tasingdama koina masigi keno problem asidi social problem plus koi mioi bagi human beings ki behavior human behavior sigi problem ani se asina punjin ba adugamba hauji yamna society sida yam challenging oiba yamna kinagai oiba adugamba problem ni issue ni haidna yamna burning oina khanriba adugamba topic amane HIV AIDS sandopa thingnalaba amasung ngakthoknalaba honabada Manipur State AIDS Control Society Max na thabakaya paikaliba asida miyamna afaba wakhalon PBU haina Max ke project director Dr. Silas Kumar Chauriana phongdokre wafam singa silamphel pata leiba Max conference hall pangthokiba pawmis unaba mada mang haikibani Max deputy director Siamjai amasung Dr. Tom San Singh mami kayasu saruyaki Dr. Silas Kumar Chauriana makatana phongdokibada mausagum December amada Max na sinduna World AIDS Day ke tharum pangthokani tharum asi zero infection zero discrimination and zero death haiba team da pangthokadaba tharum asida convener CM amadi health minister na sar yagani Max na Manipur da lairakpadagi HIV AIDS ke lamda thabakaya paikhat kre laina asina nabagi sang hantan bamasung sandokwa masing hantan pangamle awareness kaya pangthokpa health line dropping center hangdoktuna HIV galuna na hingliba mi kayada kanaba kaya pibangamle masjid natana ICTC haiduna thamli hangduna thamli phongdoladuna Max na pangthokadaba thauramasi miyam mapung fan bi haiba wafam sing phongdoki if we get little bit of encouragement this is like very good for us also that's why we are giving let us have this kind of one workshop type get together and we will discuss in detail you also question us so that we will also know our deficiency in all our training all our meetings we always say please come up with criticism Malem gi oina nupira sathari ba minegi mayok lepa thakai palon gi manungsana Women's Action for Development wat na gender issue the ningtina pawdamba pawmi singda best gender journalist award lisngani tarani toi pinana ba pawmi sindagi darkas kauri ward ke secretary Sobita Mangsa tabamna Chirul Amana ward asi voluntary organization ama oina Manipur da nupi amasung angang amasung gender issue gi damak tabak tawrakli ward na sai kuding pangtok na lakpagum sisu thakai palolasi from peace in the home to peace in the world let's challenge militarism and in violence against women haiba tim pangtok bihairi kumsigi gender journalist award lisngani taran thoigi mana asige damak Manipur da mathau tawriba pawmi singna crime against women ki matangda ikhiba khwaidagi phajai haina khanjaba fongraba paw ani palace compound da leiba lup asege loisangda thenglaba de sema manga phawagi manungda yolakna ba hairi handakta TJS kin school da mahita min pimasa ama Imphal West commando gi driver oiba Imnam William Samsung saisakpa taruna izat mang kiba thawng adubo matik saba dandi pinana ba honabada tongan ba civil society organization satra gi sangsthana masung maira pa pilup singna mateng pangbi haina rape case asing matana sem kiba JC na phongdorokli Amaromda JC na sangsilaba khongjang khudingda imoino ima women's welfare association na sawat kaneba wafam phongdorokli Haukiba nabi matang kunmarik nungtilda kaksinglam khaidagi masak khangdaba singna fadana pukhraga ngasi phawba thiba khangda leriba Nitin Marsigi thaudok mari lenana kaksing bazada thonglonduna wakan bifam satakre thonglonduna khongjang sangsilakpa ngasi ka thana namit humni sukhre Nitin bu rescue tawnabagi damak ngasi kaksing police ki SDPO
के गणश्यामल सिंह थवाल पुलिस कमांडो की टीम निफुना सांदेल डिस्ट्रिक्ट की मसी लांगोल निंगौरोक खांगसिंग अमसुंग मिनौ खुलदा पाक्तकना कॉमिंग ऑपरेशन सथखरे अदबो नीतिंग लंगलान जिल अमता फामंग नमद्री हाइरी नीतिन हाइरी बमी असे मध्य प्रदेश की इंदौर दगिनी माक कक्सिंग वाइरी पुंग परेंग लैबी मा की लोइनबी अमिलागी गुमदा निंगोल साखोबग मैलेना नवेम्बर 3 लाखिबनी लालिबा डिसेम्बर 9 पांथोकदरिबा हुमुत्रा हुमदोइरुक सुबा नुपी लानिंग सिंह थौरम मपुंग फाना पांथोकननबा मणिपुरी प्रजा मियामना मपुंग फाबा साजुक अमसुंग सेलगी मतेंग पिबिनबा ऑब्जर्वेशन कमिटी फोंगदोखरे मरुओइना ब्रिटिश लेंगाकना सेंग पौ पुनमक वानसिलगा मपालमदा थादोखिननबा थौरांगदा खुसिंगी साक तांगबा थोगनदुना मिपुंग खुदिमक अवाब तानकी हिरम मसिदा अहेम मियंग थमदुना पाउंगिफम अमंगसे थांगमिबंदा लैबा वासाकी ऑफिस पांथोखरे पाउंगिसिंग उनबा अदुदा नुपी संस्थान कायगलुसिंग बसिंगसु सरुयाखी वांगांगी बसिंगना मखाताना फोंदोनकीबदा ब्रिटिश की असिगुमा नातै सादबा थौंगसी थिंगना होनबदा थौना फबि इमा सिंगना सेंगी मिल सिंग थिंगजिंदुना मखोगी पानम पांगनखिदबा अदुदा इमा इबेल कया सोखी कैसुम संगना फाजिंदुना अवाना कया नंखी असिगुमा मणिपुरी इतिहास सनागी मयकना ईदुना लेरबा निंगसिंग थौरम असिबु ममांगी सहीदगी नुपी लुफ कया पुनसिनदुना पांगथोक्तुना लाकली हदक सहीसु हेना मपुंग फाना पांगथोक्ननबा मियामना मतेंग पांगबियो हाइबु वाफम ऑब्जर्वेशन कमिटी के कन्वीनर आर.के. थरक सनाना फोंगदोखी आइगी हाइबु वखोलोन थादुकनदुना अपुनबा मणिपुर अमगिदमक अदुंगै इमासिंग अदुगी थंगासिंग लिंजेन अदुबु निंगसिंगदुना पांगथोकमिनखिबा असिमकना मियामगी खोंजंग माइपाकपगी लंबिदा चंगचिल्लपगी मयेक लारब खुदमनी हंदकसु हुंद्रागा हुंदोय सुबा 12 डिसेम्बर निंगसिंग थौरम ऑब्जर्वेशन कमिटी ने सोइदना पांगथोक जगनी मसिदा मियामना कोऑपरेशन पिबियु सेल तुंगी अवार्ड पकया मियांगी मतेंग निजरी अमदी पांगबिरकनी हाइबगी थाजबसु कमिटी की माइकैदगी थमजरी आंगांग उननब पुकलप नुपी अमा पुकलम मियुसिंग मांगखिबदगी मफम खंगदना जेनरल हॉस्पिटल लैरी तौदो असि ngarang numidang pung 13 taba matamda thokibani hospital asida pukhalamba nupi adugi maming akham ningol haisnam bembem sainipu mapureba sandramani chingamakha ketrilekai dagi hausina kawa hol mamangda barada lebani hairi hospital dagi phama pauda ngarang numidang pung 8 khare helpa dwaida miyoi kharana ma pukhalambani pung 13 khare helpa dwaida wat emit toramlaga pukhalamba miyusing adu mangkibani nupi asi hausik gaini ward ki akhanaba ka amada thamli